Pausedempum Uibamar Uibapau update Dogzeri. Putin Wangang Bahurapeda European delegates in Tokre. $1 Kyagi project, Bell and Road BRI project celebrate Taunaba Summit Amada Sainana. Saiwolasida Quatic Chauba diplomatic event Amasengre. Yum Sakasana Mita Bazin the Great Hall of the People the Malemulu Singpa Kihamro Mamasong. Delegate Tam Hen Banasarugyakiba Thoramado, President Xi Jinping na Haudoki Amaso. Maduda Sahi as the Mahaki Hanbuina, Rusiaki Mapanda, Atanga Concert Amalakiba, Vladimir Putinga, stays the Pamenage. Adaba Mr. Putin Guwangang Badu, Audrina Hek Mamanga, European delegates in Yaunam Yoikiana. Samida to the Kimapanda Toki, delegates in Adukimanunda, Franski Hanagi Pamnisa, Zin Yari Rafarin Yauke. Rusia ki President Putin na China ki Xi Jinping ki matungda magi wangang na pasem sarakibaga Mr. Rafari Amazon. Astai delegate sing aduna Great Hall adu thadok tuna sarkiba du tharomadu ki video sing dawt ke. Magi world Mr. Putin na Chinese to singba adu magi invitation ki damak thagat ki Amazon Thailand ki Silk Road adu ki China ki haujek matam ki anoba semgat pasida Rusia number oiba thaudang amalawgan hai ke. Clipsing adu the Beijing the Russia ki President Putin na nuclear attack order tawada sinanaba nuclear brave gas haina kona vadu povo officers na magi dak eta loina duna chatpagi athangwa footage aduna yum jaga sinamit dot ke security na question ba mipam mamada amasung amamna brave gas amam povo uniform set ba Russian naval officer anina matung inaduna Vladimir Putin laki badu footage adu do ke Russia ki nuclear brave gas asim hausana naval officer amana poi Koga Sas Mountain ki Mount Saget ki maming lauduna Saget haina khangnaba brave gas ado matam punamakta president ka loinai Nakalamarumda Israel ki hanbalai taba bom maragda Gaza da Palestinian sing safe oiba mafam leitre Israel na safe zone singni aina lakthokiba Gaza ki kha thangba sarukda leiba mafam sing yauna Gaza strip ki mafam keda Israel na bom lepa leitana thadaba ka loina haujik Seboy bumafam amata leitraba lamaduda senpam khangdana leiriba Palestinian billion ani henbagi maragda mi pai pokpa hengalagle Hamas na Israel ki khathang basarukta mangtak pagi masak oiva attack tawkraba madong Sahul ani rom asi Israel ki military na Gaza da hanpa leitana attack sing tawduna lagle Israel na Palestinian sing da Gaza ki awang thang basaruk thadokna na pamasung khathang basaruk da Seb John sing da chatna na ba khangan khraba phawada mi kungna tana tavalam aduge Mafam pumbada ahing chupa bomble palitana thadage Gaza ki khatang basarukta Palestinian cha kyana sangjafam pangnana buhona riba Khan Yunis city da milaiba building ama yauna mafam kyada Israel ki bomb jing taduna fokai ki Nasir Ostan da medical persons ne yam rabada asiba tara kani thoi amasong Asok banifu makoina fangki ana fangdoke Gaza da humanitarian yed khara Egypt na fangan gi haibada Israel na Yakraba matung bom sing adu thadarakibani Gaza ki miyoi million 2.3 ki manungda mayam ama nongbada chara amada hena chadre amasung fatabai sing thagle Laibak pupu numiki ahing Gaza city ki Al Ahali hostel da bom thadaduna miyoi chamanga henbagi punsi manghan kibagi wahauda Middle East ki mafam pombada sauringi Gaza da ising chinjaga masung atai polam sing pochinana ba thawang amalak thorakibani Hostel da bom pokhan kibadu kanana no haibagi matang da pau amaga magmana de Gaza da paliba Hamas ke officials na hostan da pokhai ki badu Israel ki air strike amanani haina maral sege atubo wafum asi Israel na yade Israel na video mayam ama thagalaki amasung Gaza da operate tawriba Israel ge wafum madu yakide Gaza da operate tawba atopa militant group Islamic Jihad na kapa roge da hostan da wena tasin bani hain urke adubo Islamic Jihad na Israel ge wafum madu yakide Yum Sakashan Mita Israel da Thonglakiba United States ki President Joe Biden na Bagi Defense Department ki fangba Data da pokhai ki adu Israel ki air strike amana thogan bana mandi hai ki Konra White House na overhead imagery intercepting amasung often source information na inabada attack adu da Israel na chathabana de hai ki adu US na evidence le palaitana khomjile hai ki Tawduk dafong ki video da hostal ki lemai sing da haksang mayam Ayam bana dahuriba angang sing macet tapagi sakdamot ke Asok pamayam Gaza city ki marwai hostel da pukat ki hostel du hana da ki awat pamayam doctor sina bayong do na lagle Karingba matam da tangai fadabada ki lemai da amasung anesthesia jawduna surgery tawwa anesthesia jawduna surgery tawwa pawu yawre
Gaza gi awang tang basaruk thatok na bagi Israel na order pi khraba matung Gaza gi apun bami masing ge tangkhai amarok Palestinian million amhiana Gaza city amasung Gaza gi awang tang basaruk atai mafam sing da leiba makhoi gi mayum thatok tuna chen khe makhoi amba UN chalaiba school sing na dragana mari mata gi yum sing da leire nakalama daso Gaza strip ta Hamas ki infrastructure cha kaya thuai gre Israeli military Hamas amasung Israel gi lan ngasi ka numit taraga humdoini sokiba ka iroina Gaza strip da leiba Hamas ki infrastructure cha kaya thuai gre Gaza da attack left na chathari han ngasi Israel Defense Forces IDF na phongdokre Social media X ta thagat kiba post amada IDF na anti tank missile launch site cheng Tunnel gi sangpham intelligence infrastructure operation headquarters amasung atai headquarters ing thuai ki ana phongdoki Israel gi wanglom da Lebanon ga lona ba paring deso ingsa gi thokdok yamna thoki Haugi bapung kun mari asna Lebanon gi maikedi gi anti tank missile cameron kapsalaki aina IDF na haike Tokai ba posa mate Lebanon dagi kapsalaki ba missile mapandi Israel gi atia saruk lansila ki amasung air defense system sina missile mari thuai ki aina IDF na phongdoki Margas da khan units dagi phangba pawgi matungi nangasi angan bada Israeli warplane singna Gaza strip sin bathungna akan ba bombing dawgre madugi manung da Israel na tek da kai da ba joni hana lagtok tuna Palestinian sing Madhoi ganchen bagi dabak jackson na bakhangan khipa kha Gaza ge saruk sing yaw ki hairi Israel ge akan bete kasina maram otuna Gaza strip ta leiba Palestinian million ani henba chen ba yawa safa ga da mafam amada leitre Hamas na North Korea ge khulai sin na bagi khudam phangle Hauki batang tarit da Palestinian militant group Hamas na Israel da landabada North Korea na saba khulai sing sinaki haina thajari North Korean Hamas na matim pangde haina chelabaso militant ge video ama amasung Israel na fagat ba khulai sing gyangchin bada North Korea ki ne haiba khangba ngam gre hairi South Korea ki official sing North Korea ki khulai naina ba expert ani amasung lanmung dagi Israel na fakhi ba khulai sing median yangchin ba matamda Hamas na North Korea ki F7 RPG sinaki haiba khangke F7 asi Syria Iraq Lebanon amasung Gaza strip da sinaba thengnaki ana Zenzen Jones ka ba khulai ki expert aman haike North Korea na matam kya gi mamang dagi Palestinian militant group sing support tawtona laki haina mahak na haike RPG haibasi warhead amaka kapa duga yamna thuna amuk lot tawai haba maramna militant sing lansok na bada amasung armored vehicle thuana na bhu na bada yamna kana ba khulai oire warhead ta angang ba stripes yenba RGP paiba Hamas ki fighter sing ge photograph kaya so lairi Hamas na North Korea ge khulai sin bada angakpa amta leite hana small arms survey ge senior research med story na phangdoke Piribi da khwaidagi tokhai na taba lebak North Korea si sanction kaya bai una maram na loan na tukna paisa tanan ba khonai haina mai ge kya na thajare makhoi na masa gi nuclear program amasung ballistic missile program chathana bagi damak yamna fataba lebak singda khulai yon ba amasung atai huran lana gi thabak kya tawi haina thajare maraga sida Gaza hospital da attack sathagra bagi matungda Middle East chawna protest tawna ba haurakre report Middle East leifa anti-Israel oiba miyam nagarang yum saga sanamit dagi huna Middle East ki dogan ba lebak sing da Gaza gi hostan da Israel na misal attack sathaduna misam kya hat ki bapo yaning da phongdok tana khongjang kya changchin ba hauna rakhre haire haujik sa dhariba Israel Hamas lan pham marung da Gaza da leiba hostel amada bom kap sinduna Palestinian cha kya hat ki bagi thodok thokraba matung da irang asi auraki bane Gaza city da leiba Al Ahli Al Arfi hostel da Lebak pupun namita sa thakiba edek adu boyaning da bafong doktuna West Bengi Ramana manakda khongjang changchin ba miyoi da Israel lamina kapada Palestinian teenager anisi gi hana Palestinian officer na phangdorokre Haujik su Gaza gi hostan da chawna fokhai bi thodok adu gi matang da Palestinian Israel anin amana amada maran sinabagi wafam leiri bane ngasi su Lebanon da leiba US embassy gi awang thangba Beirut da achauba miyam gi khongjang changchilakpada Security force na khongjang loi singi madakda tear gas amadi water cannon kaptuna miyam adu tankhaina ba hona ki khongjang adu da hingsa gi dhoktok sing thorak padagi lanmi amadi miyam gi marakta achauba khothong narak bagi video footage sing Lebanese broadcaster Al Jazeera na uthorakre Lebanon da sakki khongjang adu da sarukya ba miyam na America leibaga se hingcha jai tamba leibak ni taseng namak makoi si fataba saingja ba miyoi singne makoi na matam pumba da Israel bo support tawi aduga malem pumbana Mitang ba amagum karisu ubang amdana lairi haiba kholaw sing lauduna chale yamla bam yam maduna ngasi thokliba thawdo gasi gi matungda hayeng amuk kari thokadagi haiba ngamde hana khongchada duda sarukja khiba Lebanon macha Muhammad Tahir na Reuter unaba amada phongdorake
Tanjahasda Iran ki President Ibrahim Raisi na television da piba warol amada hai hauzik sathariba mafum asida Palestinian sing masada e-drop ama yauriba fawa aikoina leptan hale masna Israel ki chief citizen asi nongmonomagi laikha tarakpagi lambida naksilaklibani haiba wafum phongdorakre Hostan da bong kapsin da mi ke hat kiba matung da pak sana khongjang ke sangsilakliba asigi manungda Muslim one tragana Middle East ki Muslim khakta waide makoi ki marakta Jewish lesing kya su santi ki khongchada saruk yaduna Washington ki Biden administration amadi Congress ta lana se lepan na ba kan ba wafam sing phongdok tuna chale khongsa sing adu ki manung da Jewish chani rom hen bana saruk yara duna santi ki kholau lawbaga loinana US ki capital manakta leiba House Official Building manakta chathariba lana si malem pumbada yengle aikoi ki mingda laudana sisbar khudak tagi lauthogu ana Jewish na kholau kya lauduna sarkhre haire Jewish sing kholau lauduna chatba khongjang adu bot tokna da ba madi tan khaina na bhona bada ya dabadagi khongjang loi sing US ki police na fa ba hauki aduga atoba khongjang loi samanga henba US ki Independent Avenue ki wangbada tatuna sanghan ki de ana US Capital Police na phangdora khre Israel Hamas landa awabata Gaza miyam ki damak Russia na humanitarian aid dan kungatari tharakhre Lan nang laba Gaza Israel ta leiriba zaningai thakningai leitaba made mai ising phangdraba misam miyam ki damak Russia na humanitarian aid dan kungatari pusalakri ana Moscow ki emergency situation ministry na phangdora khre tengbang polam sing asi ki damak akhanaba plane amada ablaga Moscow ki manakta leiba Ramensk Kowe airport dagi flag off dauki plane aduna Egypt ki Il Aris airport da thongki matung tabada Russia ki humanitarian aid sing adu Egypt ki Red Crescent da khusinaki polam sing adu hauzik Gaza strip tana pusinba haukhre aina Egypt ki Deputy Minister Elia Denisov na thadorak pacherol amada phongdorakre China na Israel Hamas ani ki madakta thogliba conflict asi yariba makai thuna loisinna balambi thiri Jinping China ki President Xi Jinping na hauzik chathariba Israel amadi Hamas ani ki akan balana se yariba makai thuna lepna na hona ba pami haina ngasi Chinese media da phongdorakre Beijing na Arab langa ka loina da tungkoina chanaga da yaba warola mapuruk na bagi thamoi sengna honari ana phongdorakle Media statement aduna G na makata na ai thoglifa lanpam masida sesber to bhai basi yamna asoba khongthang oibana hek jariba makai thuna lana si pakthok chawk thorak tunge da lochin hobuna afaba oigane nadragadi laksin bangam bagi wangwada satkituna pamda ba thokto kya thorakani haibo wafam phongdorakre Sayul ase ki manung chana pangthok leba Belt and Road Forum na saruk yariba forum da saruk jariba Middle East gi lakba senior delegate chuk oriba Egypt ki Prime Minister Mustafa Maghwali ga unava amada si Jinping na hai China na matam pumbada Gaza da humanitarian aid pibada Egypt ki mating pangane October gi tariyat Hamas ki Israel ki madakda akan balanda chatharatuna achoba wathok oirakraba matungda China na lan loisin na bagi phongdorokba ahan baleba goire ngarang jim sagishan namita Egypt amadi United States ki lengak jana bagi makada Gaza strip da humanitarian aid sing sustainable manner de Egypt ki Sinai Peninsula farok posilap bagi yana balai ki bane masigi tongan ba awafam amada Xi Jinping na hai China na matam pumbada Egypt amadi China ani ki marakda infrastructure gi lamda amana mabot tengbang na duna hiana pangal kan balibak oiminnaning bagi awafam phongdo khibaga loidena agriculture technology renewable energy na singbada so China ga angamba thakta mateng pang na duna saukhat minnava amadi hiramasida China gi megedagi sentang kya pidagani abo wafam phongdo ke Maragasida Gaza crossing gi lambi sing tengbang polam sing jarok dringai Egypt na sajin bagi thabakan na sathari Egypt ki Rafah border farog Gaza strip fawa chatba lambi semjin na bagi tama Rivier Road missionary sing asidagi Egypt ki thabak haugre marwin Egypt ki peninsula da tengbang polam sing baidona thamlaga Gaza strip da pusin na bagi lambi ase tangai fadana fak chana ningthina sem na bagi tama thawrang asi Egypt lenga na faikhalak pani haina security source ki maigedagi phangdorakre Rafah hariba border crossing area ase Israel na control tawdaba mafam ne adumai mafam ase Gaza da thoki balanda adugi ahanba numitagi hongda Israel na Palestine da bomb thadabagi khongtang lokholakpadagi mafam ase jabsina sangsilakre hari Saragasta United States amadi Egypt na Israel ga yanaba ama puraktuna Gaza da tengbang polam sing yawsina na badak silakre ngarang jum sagaisa numita White House dagi pirakpa paw amada hauzik phawbada Rafah border fawtuna tengbang polam puba drug kun amungta da thajilak na bagi ayaba launa khre
मसिगी मतुंगदा ट्रक क्या लेप्तना थाजिलकनबगी तंजा लैरि हाइरे अक्टोबर की तरेत थोकिबा अचौबा लानफम असिगी माक ओइनना गजादा लैरिबा मियोय मिलियन 2.3 रोमदा मपाल लमदगी पुसिलकबा टेंगबांग सिंग मथौ तादुना लाग्लिबने नकल अमदा खुलाई पिननबगी नोक्सुकना चिंगनरिङै रूसिया नॉर्थ कोरिया की फॉरेन मिनिस्टर सिंग उनग्रे यूक्रेन दा चथरिबा लांदा रूसिया ना खुलाई पयाम नॉर्थ कोरिया ना मतेंग पांगी हन नमिर खाने की ममांगदा यूएस ना भराल सीख्रबा मधो सगोल से निमित्त रूसिया अमसुंग नॉर्थ कोरिया की फॉरेन मिनिस्टर सिंग वरी सानाबगीदमक पियोंगयांगदा उनग्रे रूसिया अमसुंग नॉर्थ कोरिया की फॉरेन मिनिस्टर सिंगना मखोगी मिलिटरी ओइबा मरी सिंग मतौ करमने हेंगतकनी हाबगी मतंगदा मियंग थमलबा याय आइना थाजनारी रूसिया की फॉरेन मिनिस्टर सर्गे लेव्रोव नमिदिनी की खोंगसता युमसकस निमित्त पियोंगयांगदा पाइखि कोना युमसकस निमित्त ओकबगी थरम अमदा वांगांगबदा लेव्रोव ना नॉर्थ कोरिया बा यूक्रेन दा चथरिबा रूसिया की लांदा रूसिया की मतेंग यामना पांगबगी थगतबा फोंगदोगे मरकसीदा इजराइल लाइखा की अटैक चथनबा गाजा गामखैदा टेंक चाकया अमसुंग मसिंग जामलबा लानमिसिंग पाइदुना थामग्रे लंगुई चंदुना थमग्रबा गाजा स्ट्रिपदा लाइखा की असौबा अटैक अमा चथबा याबगी फिबम अमा लेरखिबगा इजराइल की टेंक चाकया सगोल सिनमिता खा थंगबा इजराइलदा ngangbay atu ki manakta thorang tawduna lebak adugi political establishment amasung military top brass tagi ava ngaituna laikre Hamas ki matakta thunamak matam amada hektada attack atu hawwa yai abagi ingita reason adu Israel tank sing amasung armored vehicle sing da troops sing deploy dawkre Nakalamarum da Israel Defense Forces IDF na Lebanese territory rom dagi kabla kiba rocket mapan gi manungda mari thatkre haike Israel Defense Forces के वांगांग लोग एमन जम सके नमिदा मी कुंग ताप मफम अदुद लेबा हमास की तनियन सिंग नेटवर्क अम थुगाइना बहोनरी अदुबो मदु इजराइल फोर्सिंग की दमक सिक्योरिटी की सिंगनबा अम ओइरबा याई हाइके तनियन नेटवर्क अदु की सरुक सिंग अदु मखोइना थुगाइना बा अटैक सथरी अदुबो मदु अरोइबा अराइबा लानफम अमदि ओइरोइ दौरी हाइना वांगांग लोइ अदुना मखा ताके न्यूयॉर्क टाइम्स रिपोर्ट की मतुंगिना यूएस अमसुंग इजराइल इंटेलिजेंस एजेंसी सिंह गजा स्ट्रिपदा हमास की मयुक्त इजराइल ना लाइखा की अटैक चतबना हेजबुल्लाह ना लेबानन की इजराइल की मथक्ता लार्ज स्केल मिलिटरी कैंपेन अमसा थरकपगी फिबम लेब्रा हाइना कुपना खनरे गजा की लाना सिदा इजराइल बो यूएस ना कन ममोंग द सौगली यूएस प्रेसिडेंट जो बाइडेन ना इजराइल ना खुदक सतुना लेबा को की प्राइम मिनिस्टर उनगी अमसुंग मथौ ताबा पुनमक पीगनी हाबकी थाजाबा पीके हाउस यूएस के सेक्रेटरी ऑफ डिफेंस ना इजरायली अथॉरिटीज अमसुंग लोचिंग सिंग लेप्तना पाव फाउनदुना लेरे साइवल लोइव नमित यूएस ना ईस्टर्न मेडिटेरेनियन द एयरक्राफ्ट कैरियर अनि थाखरे हाउकिबा साइवल द यूएस एयर फोर्स नसो रीजन अदु द F-15 अमसुंग F-16 फाइटर स्क्वाड्रन सिंग अमसुंग F-10 अटैक स्क्वाड्रन सिंग की डिप्लॉयमेंट अदु लाउथोखरे नकल अमदना हेजबुल्लाह ना किहनबदगी सऊदी सिटीजन सिंग खुदकता लेबानन थादोकनदबा खांगनग्रे हौजिक हमास ना कंट्रोल तौब गाजा स्ट्रिपदा सोंगदरिबे लान अदुदा हेजबुल्लाह याउसिलुपा याय हाबगी अकीबा लेरकपदगी सऊदी अरेबिया ना मसिगे सिटीजन सिंगदा खुदकता लेबानन थादोकनदबा खांगनग्रे इजरायली ट्रूप सिंग नौमई कापनबदा यामद्रबदा मियोय 19 सिग्रबा लेबानन की खादंग बसरुक्तो ओइरक्लिबा फिबम सिंगा मरी लेना सऊदी अरेबिया ना बैरूत लेबा किंगडम मसिगे एम्बेसी सु थिंजनग्रे इजरायली मिलिटरी चीफ ऑफ स्टाफ ओरजी हेरजी हालेटीना सेक्शन ओवरऑल पीर अदुना करिगुंबा हजबोलाना लाल अदुदा जाउसिलकपा तारबदी मागी लेफांग अकन बमोंगदा खुदहनगनी हाइख्रबने पनबे याबदी हौकिबा लेबा कुपन निमित्ता गाजा की हॉस्टल अमदा बॉम्बिंग स्ट्राइक अमसा थरकिबा मतुंगदा हजबोलाना इजरायल की मयुक्ता असाउबा उत्पगी निमित अमा लहननबगी वाफम लाउथोकिबने मदुगी मतुंग यम सकेशन निमित्ता बैरूट की खाथंग बसरुक सिंदा प्रोटेस्टर चाके अपुंदना डेमोन्स्ट्रेशन पांगथोकी करिगुंबा इराना सौगलिबा हजबोलाना लान अदुदा जाउसिननबा वारेप लौरकपा तारबदी हौजिक थोकलिबा कन्फ्लिक्ट अदु हेना चाउथोरकपा याय हाबगी अकीबा ओइरकलिबा खोंथांग सिंग अदुना पोखलकी सऊदी एम्बेसीना हारिबदी लेबानन लेरिबा सऊदी सिटीजन सिंग यारिबा मखै चेक्सिनबग लोइनना मियाम पुनबा मफम सिंगदगी लापना लैगदबने अरोइबदा कंटेंट सिंग असिगी मरकुइबा पाउ खरा असिबा पाउ दमजरिबा मणिपुर लोकल न्यूज यूट्यूब चैनल असिदगी यंगबेरिबा पुनमक पथागजरि चैनल असिना तोमदा कानारबदी सब्सक्राइब तौबिद्रबसना सब्सक्राइब तौबिरम लोइनना लाइक एंड शेयर तौबसु काबिगनु पुनमक पो अमक हन्ना थागजरि